3. Lamphel Police Station ki manung chana leiba takhelambam khairakpam lekai de leiba handak general election da JDU ki mirep oikiba khairakpam loken gi yum gi thongal mayada leiba electric post amagi mayada pokhai kiba bom adu karamba makha ki bom no haiba khangba ngamkhide adu oinamak ID bom oiramba ya haina panaki bom adu KS loken na thabak ama chatluraba matungda yumda hek changlakpaga ikan kanadana pokhai kibani hairi asok apan yawbagi paw leite kanana karigi dama pokhai halambano haiba khangba ngamdri ngasi ji yamna nungaitaba thawdo ama haitare ado aigida bom haidi maina chubini hai moi police na di man tong pokhai na tobasi yamna laibak tibe yam nungaitabani aduna karigumba kanagumba sangsana engonda karino hainingba nungaitaba lerega chu moi engonda hairakpa yai aiga wari sanaba yai ado engonda di ngasi bo munungda aina chingnabasu leite kanagumba magi sangsama gi aina mangnaba tobusu lepa kina kaina kaiba togibasu leite kaigumba demand nungan torposu kasu amta leite ba engonda si yam ningam daba yam nungaitabani amaronda ikaibesu phawa ekoi social life da last 30 years ekoi social life da lakpasida ngasi bo munungda ekoina akaiba amta lanjegi नत्रगा कनो तौगिबा मयामगी काइननबा तौगिबा लेइतेबा आइगी जगासी ngasi तौरिसी मिसी मिना का थोदबा का दो याहोदबसी याम दाइबक फबने मरोंदि सोना चांदीबने करी नाइगी कोंदोंसी कोई मी याम दंगा लेतन चटपा बाईपास करी हाइनी इंटर विलेज मग नत्रगा रोड मग नत्रगा छु मसी लंबी यामना अप्रोच रोड अमा याम मी अंगांग ट्यूशन चटपा दे कैथि नुंटें काबा कैदबगी आलितन फागदो फागदिन तव जगा आमने अदुना इबन आइगी कोंदोंबो याम फ्री नि थों हांगदो थमिने कनागुमा करिगुमा अंगोंदा नुंगाइतबा नत्रगा अंगोंदा हाइनिंग बेलेगा जो मोई फोन द करी दे कोई वारी छाना दना कोई उन्नदना वारी छाना बे याइना अकक नबा पाव अमा फंगबदगी ngara nungthil pung ama makhairom taba dwaida Imphal East ki kongbu khunau da leiba Standard College mayada gari huran ba mioi ahum Leire haiba paw fangbadagi khabai so special commando unit ki in charge Subedar L Vivekananda Singh na luchingduna khabai so special commando unit ki team amaga SP Railways and in charge MPSTS Krishna Tombi Singh na luchingba team amaga loinana khudak ta chatuna phagatkhre nungthil pung ahumga minute tara taba dwaida Standard College mayada leiba water supply tank ki manakta thibo humbagi thabak chathabada pangambam Dinesh chahi 38 apopa lekhidaba pija dumani Singh leifam kongbo uchekon Fagatki Wahang Pahong Chathabata Greater Imphal area dagi gari ani huran baga loinana Lilong Turel Ahan Bida Leiba Azad Khan da Yontoki Haiba Khangbangam Pangambam Dinesh na Makhatana Kongbo Uchekon Lekai dagi Amakjam Samson Singh Chahi Kuntra Amadi Kelvin Lesangthem Chahi Kulumdoi Apopa Lekhiraba Asok Lesamtheng Wangkhai Thangjam Lekai na Imphal area dagi Yamlaba Gari Kaya Huran Bada Chenabani Hairi Nungtil Pung Ahum Makai Amadi Pung Mariga Minitara Chapa Matamda Miwi Anisibusu Fagatki Fagalaba Miwi Singasi Makhataba Action Lokanabagi Damang Irilbung Police Station da Kusinakre Hairi Laikai Dachasi campaign ki saruk ama oina Education Minister T.S. Basanta Kumar na AB Health and Wellness Center Naurem High School amadi Naurem ki club ta chatuna haksel gi matang da wafam kaya phongdokre Ngarang nambol kendra ki Naurem da leiba Panthoibi Harau bungda pangthokiba thoram aduda Minister na state na amadi center na miyam gi damak pithaba scheme singbu nambol gi miyam na phangnana bo hotna biu haiki Thoramadu da wangang laduna Minister Basanta Kumar na lenga ki thabak tawriba singna kanna hotna biduna miyamna fangfam thokpa khudimak matam chana phanghan bagi damak thagat pafongdoki Thoramadu ki saruk amu oina Health and Wellness Center na service utuna Nambol Kendra da primary health care mathau tabaki matangda khanaki ngasi aina so hana jobta haijegi bani wide publicity tawdabi ade no warning aida ki lekai sida publicity tawraga ki leiba ahalaman sing old age pension fund MIBL sing hakchel card fund pimsa sing fees hazariba do man pimsa sing weavers card lai karo naam se koi document naam se government ki thabak koi banina document yaw kari thabak to gaya the isa ki bank account isa ki aadhar card aina che naam se yaw the Haryana district official laktan su ki mating pagi harina la piragasu adu ki kanam to do su karwana thokana lo be ade aduna official ba akagi government ki lengari adu ba benefit kana ho me amse masi akagi document me am thokana phangado bana aduna aini am hanna ki lekai club se volunteers ki haiser kani wide publicity se kada bani 1-2 days before lakhu tamda yala tamda maximum kana lo na bida makta ai koi adu document file la adu ni hai se
हन्ना प्रजामिया में खान मसे Laibak asigi pending case khudingmak yasinaba purakuna loisinabagi pandamda mathang tha November 12 da Laibak sinba thungna National Lok Adalat pangthoklagani. Consumer Affairs, Food and Public Distribution Ministry na Laibak asida panduna lariba consumer gi case masing lakh taruk lising nipan ni hairi. Lok Adalat ki system gi kana balauduna masing yamlaba consumer singi nakal animakta yasinaba puraktuna panduna lariba case asi ayamba loisalagani haibagi thajaba thamli. Consumer Affairs Department na consumer company amadi organization lakh ahum ki mathakta Lok Adalat pangthoklagani haibagi wafam SMS amadi email singi kuthangda khanganbagi thabak chathari. Panduna lariba case sing asigi manungda case lakh ama lising humfunipan ki mathakta insurance kini lising humudra mathoi ki mathaktana banking kini lising kuntra humdoi ki mathaktana electricity kini lising ani henbana railways kini amadi case lising ama henbana e-commerce kini department na siliba thabak asi progressive legislation gi kuthangda consumer singbu ngak senbiduna achumba wayal phanganana ba khongthangni. Home Department ki pautak matung inna Directorate of University and Higher Education Government of Manipur na sinduna DM College of Teacher Education Imphal amadi Hindi Teacher Training College ki oina DMCTE ki multipurpose hall da cyber jagrukta divas ki nomagi oiba workshop program ama pangthokre. Ngarang pangthokiba thoram aduda DM College of Teacher Education Imphal ke Principal Dr. R.K. Lokendra Singh, Hindi Teacher Training College ke Principal Professor N. Sanjoy Singh amadi University and Higher Education Department gi OSDIT Dr. Nongmaithem Ajit Singh na workshop program aduda sarukyakhi. Directorate of Forensic Science Pangai gi Cyber Forensic Consultant Nongmaithem Dinamani na resource person oina sarukyakhi. College ani asigi teaching non-teaching staff amadi mahairoi sing yauna pangthokiba thoram aduda haujiki matamda cyber crime ki matangda kupna nainakhi. Resource person oina saruk yakiba Directorate of Forensic Science Pangai gi Cyber Forensic Consultant Nongmaithem Dinamani na cyber crime da haujik thengnarekliba khudong chadaba kaya gi matangda marit chumna wafam thamki. Ngasi ekhoina internet ki advanced technology na khumang chawsilaklaba matam asida isa na wakal khandharaga thorakleba software ki potsak khuding maki magun khangna sijinagadabani haiki. Thauramga mari lenana workshop program asigi convener Dr. Nongmaithem Ajit Singh na haikibada haujiki matamda smartphone paidaba internet sizinadaba lairaktaba matam asida thorakliba crime sing asi mipong khuding makna khangdaba yaraktabadagi awareness program asi paksanna pangthoknana ba tha amagi ahanba Wednesday nimita school college office khuding makta awareness program asi pangthoknana ba lebli makha tana atopa college sing dasu pangthokna ba same sari haiki. GIT Director of University and Higher Education Government of Manipur asigi program cyber Jagrita Divas Cyberji Minister of Home Affairs ki makada akogi citizen Manipur ki citizen yagi citizen da leriba mayam je cyber awareness akogi cyber crime mayam kanna chathariba mayam ji maram jida focus tawgi program ni masi akoina nasi hogdokpaje thengabani adai penam hanadi Nagre atopa state kaidudi Manipur dazu nasi atopa mafam da office then colleges university dazu tongnari aduna nasi akogi director ki site gi zu sigi program du hogdong koina akogi makata boina atopa akogi government gi makada leba college amasung edet atopa mayam dazu sigi program di chathana naba silang ba tawjari. New Zealand na India Laibak asi makhogi khwaidagi maru oiba partners singi manungda amani haina phongdokre. Wafam asi island nation ki foreign minister Nanaya Mahutana ngarang Auckland da External Affairs Minister Dr. J. Shankar galoina na Paumi Singh da wangang laduna haikibani. Paumi Singh da Dr. J. Shankar na COVID laichat manungda New Zealand dagi halakiba mahairoi singi damak minungsi yenglaga makhogi visa sing renew tawba yana na ba khongthang paikhat piu haiba wafam thamki. Mahak na makhata na New Zealand da mahi masing tamnana ba India macha sing na sem sari ba asida mateng oinana ba makogi visa phanghanna bagi thabak khongjel yangsin biu haina appeal tawki. India da
मथौ ताबा हैसिंबगी थबकसिंग न्यूजीलैंड फंगहनबिनबा फोंदोखिबगा लोइनना लुचिंगबा अनिना फमखिबा मिफमदा इंडो पैसिफिक की हौजिक ओइरिबा ngakselgi phibam यूक्रेन की कॉन्फ्लिक्ट अमदी अइंग असा होंगलुकपगी मतंगदसु वारी सानखी हौखिबा पुंग कुनमरीदा इंडियादा नौना मियोय लिसिंग अमा चमापन मरफुतरा मरी कोविड पॉजिटिव ओइरे लैखिदबनिगी मसिंगना तरुपी फगलकपगी चांगचादा मरफुतरा निपान ग दशमिक तरेट मरी ओइरी अपुनबा कन्फर्म केसना कोटी मरी लाख निफुतरुप लिसिंग तरुप चामरी होंफु यौख्रे एक्टिव केसना लिसिंग कुंट्रा चहुम हुंफुनी थोइनी लैना असिना मरम ओइरगा लैखिदबा मिगी मसिंगना लाख मंगा लिसिंग कुनिपान चत्रेट यांखै मरीनी लैना असिदगी नाबा फदुना डिस्चार्ज तौखिबा मिगी मसिंगना कोटी मरी लाख निफु लिसिंग निफु तरेट चहुम निफु मरीनी लैना असिदगी ngakthoknanaba वैक्सीन कापथोखिबा अपुनबा मिगी मसिंगना कोटी चनी ट्राइपान लाख मरफुनिपान लिसिंग तरा तरेट चमगा मरफुमापन हेनख्रे मालेमगी ओइना कोविड लाइचना ख्वाइदिगे न सोखलबा लेबाकसिंगी मनुंगदा यूएसए ना अहानबा इंडिया ना अनिशुबदा अमदी फ्रांस ना अहुमशुबदा लैरी अवांग नोंगपोक स्टेट की ओइना असम ना अहानबा मिजोरम ना अनिशुबा अमदी मणिपुर ना अहुमशुबदा लैरी।